Bisnupur district ki manung chanba wangu nauda khong chingya laikai dalaiba mayengbam Syamchandra Maitaina sem thaduna pothok puthok pa horakpa asina lamdam sigi miyamda sem thaduna lamdam sida chinjakta meepan tangdaba amadi senmitlon phagathanbada mateng oiba yagani haibagi anouba wakhalon ama miyamda piri. Bisnupur district ki manung chanba wangu nauda khong chingya laikai leiba mayengbam Syamchandra Maitaina kumja lising ani taraga taruktagi sem thaba horakhi. Sem Pambi sing adu chahi anigi matung kumja lising ani taragani panda mapung marai fabaga loinana panba horakhi. Sahi adumaktadagi sem gi pothok puthokpa horakhi. Haujiksu sem kaya mapung phana pali. Tha asigi kun miyam gi numitta Manipur gi Chief Minister unaduna Lamdam asigi Leihaoda panba sem khudol tambaga loinana sem thabagi wari lirubadagi ngasidi miyam gi miyengpham ama oirakle. Manipur gi tongan ba mafam singdagi sem thariba mafam asida ayuk nungthil naidana yengba laknabana Syamchandra gi inkhol adu picnic spot amagum leihori. Yengba lakliba miyamna Sem Pambi manakta sangsilaga paliba sen mamangda mobile phone puthoktuna selfie nambana mafam adugi magun hena hafhauri. Madugi mathakta lakliba miyam aduna imung manunggi miyoi singa wari sananaba honarakpadagi imung manunggi miyoi singdadi thabak sufam nompham khangdaba haibadu oihauri. Lakliba miyamgi penanaba honabadasu wahauri adubu laibak thibadi lafna yengba lakpasingna pambida paliba semsing adu mahau tangningbana paliba semsing munba nangdana sangna paliba asangba semsing adu hektuna mahau tangnahori. Luribadi yengba lakliba miyamna laige haibada sem piba ngamdabadagi imungi miyoi singdasu nungaitaba pokhori. Haujik hauriba paliba sem pambising uraga yengba lakpa miyamna angakpak pokhanbata nattana lamdam asida se marang kaina tharabadi chinjakta mipal tangdaba ngambata nattana lamdam asigi senmitlonda achouba ohongba amasu purakpa ngamgani haibagi pakhongsu mayengbam Syamchandra Maitaigi sem pambising aduna chalhauri. Syamchandra gi sem thaphamda yengba lakiba moirang block ki video ke Zadumani MCS na fongdorakibada Syamchandra gi sida hauriba sem asi chabada thoidokpa miyamga manadaba mahaulei aduga mahaksu hanana organic manure vermi compost sembagi knowledge ningthina leiba training fanglaba miyoini haujiksu MGNREGS ki makhada vermi compost sembagi thabak paikhatliba miyoini mahakna sem pambi singda vermi compost har singsu sijinari mafam siga manaba chingya singdasu sem thaba mai pakna pothok puthokpa ngamgani thajai haiki. Sem se amna fresh oibanina marketa phangibistagi mama yam fresh oiba mahau ni phange aduga sigi idea sida mana hanasu training khra chatli haina su tai aduga vermi compost sai chu ekhoina nerega dagi magi sida yam successful hoina taw hana dis tawle renga si su mangne dum ure adugi organic ki concept ama mangona phajana lei aduga mai si mapalom dagi hybrid variety oina por male na sigi jaga sida sam successful tawse sigi jaga manaba mayam amdasu koi chingya khara oirapsida loina successful oigedra haibsi koi khalle. Sem thapam singda yengba lakiba haurei bidagi S Bikramjitna fongdorakibada mahakna mafam asida tawremliba thabaksing ubada pukningda thuk lauba fawi sem asisu thoidokpa mapandagi pusilakpa singdagi hena mahau lei haina fongdorakhi. Akoi si masana masawa entrepreneurship amagi makha haitare adugi wakholon pusalak masagi akoigi siguma masana masa toro sumasi farmsi anoba moina thabokse paikhala kan Manipur gi leiriba koi sinau mayam ahlaman mayam punamak society sida sugumba ma Manipur gi product amo oina puthorolaga di akoi asomni pusalakpasi mahau ma akoigi kari haigani akoi sugumba si mahut sinba yabagi kudung chaba adugumba ma oirabra haibagi koi miyam da sumba mana message ma pibni thabokse makhatana miyam punamakna makhatana ma gi tawriba sugumna mayam su tholoknabagi damakta mangna sugumba thabokse paikhatpagi mani machauna mana miyam da pi Hiramsida Tom TV ga khanana unaba amada sem asi thabagi thabak tawriba M Syamchandrana lamdam sigi ningol chakauba thodok wathok anaba hangba satpada sem asi puduna chatpagi chatnabi leibana mahaki inkhol asida hauriba pambi singna puthokliba pothokna miyam ki apamba thunghanba ngamloi maram asina mafam sida hauriba sem pambi singna mother plant oiraga lakadoriba 2020 dadi sara sing puthoklaga Manipur gi chingkhong singya singda
ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯂꯝꯍꯥꯡꯁꯤꯡꯗ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯅꯍꯥꯁꯤꯡꯅ ꯁꯦꯝ ꯊꯥꯍꯟꯅꯤꯡꯉꯤ꯫ ꯏꯁꯣꯔꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯊꯥꯕꯤꯔꯛꯄ ꯃꯇꯝ ꯑꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯇꯧꯔꯨꯔꯣ ꯍꯥꯏꯅ ꯊꯥꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯗ ꯄꯣꯛꯈ꯭ꯔꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯔꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯝꯕ ꯑꯅꯧꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯄꯨꯊꯣꯛꯑꯦ ꯍꯥꯏꯔꯀꯥꯟꯗ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤ ꯁꯔꯨꯛꯇ ꯀꯔꯤ ꯇꯧꯔꯀꯥꯟꯗ ꯑꯩꯒꯤ ꯏꯔꯩꯕꯥꯛꯀꯤ ꯑꯩ ꯏꯁꯥꯒꯤ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯔꯤ ꯆꯥꯎꯈꯠꯄ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯈꯜꯂꯀꯥꯟꯗ ꯉꯁꯤ ꯑꯩꯅ ꯍꯣꯠꯅꯖꯔꯤꯕ ꯑꯁꯤꯒꯨꯝ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯂꯩꯔꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯔꯒ ꯑꯈꯪ ꯑꯐ ꯐꯠꯇ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛꯇꯪ ꯃꯤꯀꯣꯛ ꯊꯣꯡꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯠꯁꯤꯡꯗ ꯃꯦꯁꯦꯖ ꯄꯤꯖꯅꯤ꯫ ꯑꯃꯔꯣꯝꯗ ꯀꯦꯃꯤꯀꯦꯜ ꯇ꯭ꯔꯤꯠ ꯇꯧꯗꯕ ꯈꯨꯗꯛꯇ ꯍꯦꯛꯂꯒ ꯃꯍꯥꯎ ꯂꯩꯅ ꯆꯥꯕ ꯐꯪꯅꯅꯕ ꯍꯛꯆꯥꯡ ꯐꯅꯅꯕ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯁꯨ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯃꯍꯥꯛꯀꯤ ꯑꯉꯝꯕ ꯊꯥꯛꯇ ꯃꯤꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯍꯤꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯂꯩꯇ꯭ꯔꯤ, ꯑꯗꯨꯕꯨ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯗꯤ ꯃꯇꯦꯡ ꯄꯤꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯄꯤꯔꯛꯄ ꯂꯩꯔꯦ꯫ ꯏꯁꯥꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯆꯔꯒ ꯍꯤꯡꯅꯕꯒꯤ ꯂꯝꯗꯝ ꯑꯣꯏꯕ ꯌꯥꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯒꯅꯤ ꯑꯃꯁꯨꯡ ꯑꯁꯨꯝ ꯇꯧꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯑꯩꯈꯣꯏꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯆꯩ ꯂꯩꯕꯗ ꯁꯦꯜ ꯆꯠꯈꯤꯕ ꯑꯁꯦ ꯂꯝꯗꯝꯁꯤꯗ ꯑꯗꯨꯝ ꯂꯩꯖꯍꯧꯗꯅ ꯃꯄꯥꯟꯗ ꯆꯠꯈꯤꯕꯗꯨ ꯊꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯃꯔꯣꯝꯗꯣꯝ ꯍꯤꯡꯖꯕ ꯉꯝꯕ ꯂꯝꯗꯝ ꯑꯃ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯒꯤꯁꯨ ꯋꯥꯐꯝ ꯑꯣꯏꯔꯛꯂꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯂꯕ ꯅꯍꯥꯁꯤꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯟꯏꯝꯄ꯭ꯂꯣꯏ ꯅꯍꯥ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯃꯁꯤꯡ ꯍꯟꯊꯍꯟꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯅ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯣꯏꯔꯤ꯫ ꯀꯦꯃꯦꯔꯥꯃꯦꯟ ꯙꯅꯆꯟꯗ꯭ꯔ ꯍꯨꯏꯗ꯭ꯔꯣꯝꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯍꯨꯏꯗ꯭ꯔꯣꯝ ꯔꯣꯃꯦꯟ, ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ, ꯋꯥꯡꯉꯨ ꯅꯥꯎꯗꯈꯣꯡ꯫